LAKLIBA TANG kun tarukta PANGTHOKKADOURIBA Republic Day gi Thouram Asida Maheiroi Shing Amadi Meeyamna Sharuk Yabiganu Hairiba NUMIT Asida AMUBA PHIRAL THETTUNA NUNGAITABA PHONGDOKMINNASI HAINA Maheiroi Lup Taruk ki MAIKEI dagi KHANGHALLAKLI Hiram asigi matangda Maheiroi Lup Taruk ki President singna khudek piduna thadorakpa charol amana hai Kuki khulai paiba singna Maheiroi Amadi sinmi kayada khut thaduna hatpa hawraklaba matam asida India gi chawthokchaningai oiriba NUMIT Republic Day pangthokpagi wahanthok leite Maram aduna Republic Day gi NUMIT asida Manipuri gi yumthong khudingmakta AMUBA PHIRAL chingkhatuna hauzik thokliba lan asida Manipuri gi apunba saktam kannabagi damak thawaina pontha pikraba athauba sing amade awa chaitheng nangliba miyang gi mafamda nungaitaba phongdokminasi cherol asina makhatana hai Hiram amatada Manipur gi apunba masak kaiba yaroi separate administration gi mingda kuki singi tonganba colony semba yaroi Lamdam masida mayai kaba chinja ki mahum sagat pa yaningde amade Manipur ase India ki geopolitics ke drama sanafam amasong khulai singi chaying from phambak among ohenba yaroi Manipur da thokliba hingsa gi thawung sing ase government of India na silaga thogan bani haibasi aikoi khudingmakna khangminabagi matam adu yore cherol asina makata na hai hauzik Manipur da khaibung tabagi phibam ama lagliba ase khunda minari ba yalo furup khudingmakna section ningai oi Kangluf naiba amasung homeland sembagi wakalon ase malemgi mafam singda maiki kraba amadi matamga chunadraba khongthangni miyoiba khunai gi mayokta leiba senmit kanglon gi marumda achoba senfam tansinduna drug lalonba popi pambi thaba umang kokthokba amade lining laishon gi mafam sing yekai thugaiduna kangluf ki oiba lan chacharakle minority gi mingda lining tho ngakpi gane lining bu khulai oina sijinaduna malemgi miyamda utchaibagi hainabi ase kuki jo furup ki machat ama oirakle Manipur da thokliba muknaba ase kuki amasung michai macha sing anigi marakta nate haibase ngasi de mayek sengrakle masidi Manipur gi apunba saktam da chatharakpa khulai gi lanne masina law and order amade miyamgi oiba lengak asigi mapangal sontha handuna popi pambi thaba amasung yonba amadi leibak asigi ngamkhai wangmadagi changchilakba miyam khunda handuna Manipur gi lambuna mahonarakpane masigi khudamdi state force forest office amadi lengaki institution khudimak thugaibagi thabak chatharakliba asene Manipur da thokliba irang ase kangluk ki irang nate masidi Manipur gi apunba saktam thugainaba yalhaumi singi yanglen saru thudeknaba chatharakpa lalong amane kuki singna yalakliba poram ase matam chana thengna hodrabadi matam sangna hingminarakliba kanglup singi maraibak tambangam de haibase kopna khanaba matam oire haina Maheiroi Lup Taruk ke charol asina makatarakle